Hairang Lairang channelna mayamgidamakta pujarakliba Phungga Wari asi channel asigi Phungga Waribu leptana tabiriba Hairangoi thongdagi aikhoigi marup Potshangbam Lamnganbina ibirakpani hauzik mayamgi mafamda khudol tamjari Phungga Wari Upal duge Laioiraba Chekla Nongthon chahi 6 muk suraba nupa macha amani mahakki yum sahardagi yamna tamna leiba khungang amada oirami khungang adugi mayaida lampak achauba ama leirami lampak tugi mayai oirapna chawkhraba pamel ujau ama haurami u asi yamna chawi nupa kunmukna konbada wana thokadaba uni amadi asuki matik angakpa phangna wangi kadai phawba wangani hairabada u asigi maton phawba kaba ngamlabadi thagi lebak yauba ngamgani haina khul asigi ahallaman amadi mipum khudingmakna thajanarami u asigi maming kari kawi haibada kananasu khanglamde asumna laigi masak oi haiduna amadi jiba panba mayamgi sangjafam pi haiduna ujau asigi mamingbu uningthau haina kaunai u asigi makhongda nongthon amadi mahaki khulgi mamanaba chahi lenga amadi mathaki ahansinga numidang wairam hek sanarami makhoi punna sanaba loiraga numidang wairam suklaba khonglambi ama hek landuna mayum yaunaba nongthon chatlami aduga makhurana mayumda halaktriŋei chak ising thongba sangi chanaba charu kakpa amadi makhuragi irujanaba ising honduna nungtigi asumna lelami nongthonna karigumba thabaksing asigi manungda ama nangdaba yauragadi makhurana mahakpu thina phubirami asumna asum haukibana nongthon chahi 10 mapung phari mahausagi mahausa ngasisu nongthon lampak aduda sanaba chatlami nongthonna lampak yaurakpadadi angakpa ama thengnarami kanasu lampak aduda leiba uramde lampak tugi akoibada koina chattuna kana leibano haiduna yenglakpada lampak tugi mayaida hauriba u adugi makhongda mahaki mamanaba pisak adu migi makhong ama paiduna sanarami nongthona madu ubada is haina machildagi thokhirami wahai adu tabada mahaki mamanaba pisakna mamai adu khanghai haigalai aduga mamit adu imuk ngangkhai yenglai saktam adu ubada nongthon kibana masa adu niklaga kuchu kumen olai adudagi mamanaba pisakna chadaukhai yenglamlaga mamai adu yetlom mairom onduna yenglamlaga swai launa mangkhre aduga khanghaudana nonglei nungsit akanba ama tawraktuna nongthonbu ahangba malangda uru leiduna pairami gyan manglaba masa adu wangna malangda paiduna leirami nongthona gyan laktuna mamittu khangpang panglakpada numitki mangalna yeisinduna pangba ngamdadana amuk usilami ngaihak leiraga tapna masa adu chepna hiplaga mamit ani adu tapna panglami mahakna tapna haugattuna makhong sangna tingthoklaga ahangbaduda poina leini yengi mahakna leiramliba leimai adu sana machugumna langna mangal naina ningthijai khara lapna maikei mari ikoina ujau kaya ama haubagi matau urami nongthon masana masa phauba khangjadri wakhal tadri masa adu tarang marang amada tayang tasoinaba wakhalga loinana leiringaigi matam adumaktada kadomdagino ikhanghaudana akanba sahum kallaba ayakpa khonjel amaga loinana nungsit kanna silaklami nungsit tugi sahumna cheli nongthon aduga mahakna
ꯐꯩꯅ ꯍꯧꯕ ꯎ ꯑꯃꯗ ꯀꯟꯅ ꯀꯣꯜꯂꯤ, ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯂꯩꯆꯤꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯤꯜꯁꯤꯡꯗꯨꯒꯤ ꯑꯍꯣꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯏꯁꯪ ꯁꯪꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯡꯊꯣꯟ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯆꯠꯇꯨꯅ ꯃꯆꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗꯅ ꯅꯨꯃꯤꯠ ꯌꯨꯡꯕꯤꯒꯨꯝꯅ ꯎ ꯑꯗꯨꯗ ꯀꯟꯅ ꯅꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯊꯣꯟꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯥꯎꯈ꯭ꯔꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯎꯆꯦꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯎꯆꯦꯛ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯅꯣꯡꯊꯣꯟꯕꯨ ꯎ ꯑꯗꯨꯗꯒꯤ ꯆꯤꯡꯊꯗꯨꯅ ꯄꯥꯈꯠꯄ ꯑꯗꯨ ꯐꯖꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯅꯣꯡꯊꯣꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯏꯃꯥ, ꯅꯍꯥꯛꯅ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯃꯤ, "ꯅꯣꯡꯊꯣꯟ, ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯍꯧꯕ ꯎꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯣꯟꯗꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯎꯅꯤ ꯈꯜꯂꯒ ꯀꯣꯜꯂꯤꯕꯗꯨꯅ ꯎꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥꯗꯅꯤ꯫ ꯑꯩꯅ ꯎꯅꯤꯡꯊꯧ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯕ ꯁꯔꯒ ꯑꯃꯗꯤ ꯃꯤꯔꯝꯂꯦꯟ ꯑꯅꯤꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅꯤ꯫ ꯅꯣꯡꯊꯣꯟꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯎ ꯃꯊꯛꯇ ꯀꯔꯤꯒꯤ ꯄꯨꯈꯠꯄꯤꯔꯤꯕꯅꯣ? ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ, ꯊꯦꯡꯂꯕꯗꯤ ꯈꯨꯔꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯔꯒꯅꯤ." ꯅꯨꯄꯤ ꯑꯗꯨꯅ, "ꯀꯞꯀꯅꯨꯁꯦ, ꯅꯪꯒꯤ ꯈꯨꯔꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ꯫ ꯅꯍꯥꯛ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯔꯝꯈꯣ, ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤ." ꯅꯣꯡꯊꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯇꯧꯔꯒꯦ, ꯀꯔꯤ ꯊꯕꯛꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯁ꯭ꯋꯔꯒꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯌꯥꯝ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯍꯥꯠꯂꯒ ꯂꯥꯌꯥꯝꯁꯤꯡꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟꯗꯨ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯂꯝꯃꯤ, ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯊꯣꯟꯕꯨ ꯀꯤꯕ ꯐꯅꯅꯕ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯂꯣꯡꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯣꯡꯊꯣꯟꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯊꯨꯅ ꯍꯥꯠꯂꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯆꯦꯛ ꯑꯆꯧꯕ ꯑꯣꯟꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯟꯅ ꯎꯆꯦꯛꯀꯤ ꯃꯅꯒꯟꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯁ꯭ꯋꯔꯒ ꯇꯝꯅ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯁ꯭ꯋꯔꯒꯒꯤ ꯊꯣꯡ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯄꯥꯏꯔꯝꯕ ꯑꯗꯨ ꯂꯦꯞꯂꯒ ꯂꯩꯃꯥꯏꯗ ꯄꯥꯏꯊꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛꯇꯨ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯅꯨꯡꯗꯨ ꯃꯆꯤ ꯈꯔ ꯂꯦꯡꯕꯗ ꯑꯉꯥꯡꯕ ꯃꯅꯤꯜ ꯈꯔ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯛꯆꯦꯡꯗꯒꯤ ꯍꯦꯟꯅ ꯄꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯋꯔꯒꯒꯤ ꯊꯣꯡ ꯆꯪꯂꯛꯄꯗꯗꯤ ꯍꯤꯡꯆꯥꯕ ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯂꯥꯏꯁꯤꯡꯒꯤ ꯑꯔꯣꯟꯕ ꯄꯣꯠꯆꯩ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯈꯔꯨꯡ ꯑꯃ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯣꯞꯀꯤ ꯃꯅꯤꯜꯗꯨꯅ ꯊꯦꯡꯕꯗ ꯌꯥꯝꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯈꯔꯨꯡ ꯑꯗꯨ ꯄꯥꯏꯔꯒ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯊꯛꯅꯅꯕ ꯊꯝꯂꯤꯕ ꯏꯁꯤꯡꯗ ꯈꯔꯨꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯈꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯤꯜꯂꯥꯏꯈꯣꯝꯕꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯊꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯌꯧꯔꯕꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯍꯤꯡꯆꯥꯕ ꯄꯨꯝꯕ ꯃꯁꯥ ꯃꯅꯨꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯥꯀꯠꯆꯔꯛꯂꯝꯃꯤ꯫ ꯍꯥꯀꯠꯆꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯅꯨꯡꯗ ꯍꯥꯀꯠꯆꯔꯤꯕꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯃꯇꯝ ꯈꯔꯗꯤ ꯀꯔꯤꯃꯠꯇ ꯁꯤꯟ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯕꯗ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯑꯅꯥꯕꯗꯨ ꯐꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯣꯡꯊꯣꯟꯒ ꯅꯨꯄꯤ ꯑꯗꯨꯒꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯈꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯀꯣꯝꯍꯜꯂꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯕꯛ suba ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯠꯂꯥꯏꯒꯤ ꯃꯈꯣꯛꯇꯒꯤ ꯃꯌꯥꯁꯤꯡꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯄꯥꯜꯂꯝꯃꯤ꯫ ꯄꯥꯟꯕꯗꯒꯤ ꯃꯈꯣꯏ ꯑꯌꯥꯝꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯔꯅ ꯄꯥꯟꯐꯝ ꯆꯥꯅ ꯄꯥꯟꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯍꯧꯕ ꯍꯤꯡꯆꯥꯕ ꯈꯔ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ
ꯑꯁꯣꯛꯄꯁꯤꯡꯗꯨ ꯑꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯂꯥꯏꯖꯧꯗꯨꯅ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯅ ꯁꯤꯈ꯭ꯔꯕꯗ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯂꯗꯨꯅ ꯂꯥꯏꯌꯥꯝ ꯐꯥꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯅ ꯂꯥꯏꯌꯥꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯣꯡꯊꯣꯟꯒ ꯂꯥꯏꯌꯥꯝꯒꯤ ꯑꯔꯣꯟꯕ ꯄꯣꯠ ꯊꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯇꯤꯛ ꯂꯩꯕ ꯇꯧꯒꯦꯗ ꯉꯝꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯤꯛꯂꯝꯕꯗꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯅ ꯂꯥꯏꯌꯥꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯊꯧꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯊꯧꯔꯤ, ꯅꯍꯥꯛꯅ ꯍꯤꯡꯆꯥꯕꯕꯨ ꯐꯥꯖꯤꯜꯂꯨ ꯑꯗꯨꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯂꯨ꯫ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯑꯁꯤꯅ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯁꯤꯈ꯭ꯔꯕꯗ ꯅꯣꯡꯊꯣꯟꯅ ꯂꯥꯏꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯂꯥꯏꯌꯥꯝꯅ ꯄꯦꯜꯂꯗꯨꯅ ꯅꯣꯡꯊꯣꯟꯗ ꯕꯣꯔ ꯀꯌꯥ ꯄꯤꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯣꯜꯂꯛꯂꯤ꯫ ꯎꯆꯦꯛꯁꯤꯒꯤ ꯃꯌꯥꯡꯂꯦꯟꯗ ꯇꯣꯡꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯅꯣꯡꯊꯣꯟ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯁꯨꯝ ꯄꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯅꯣꯡꯊꯣꯟꯕꯨ ꯊꯅꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯗ ꯅꯣꯡꯊꯣꯟ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯡꯒꯣꯡꯅ ꯄꯣꯂꯣꯏꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯒꯤ ꯅꯣꯡꯊꯣꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯈꯨꯔꯥꯅ ꯅꯣꯡꯊꯣꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯣꯡꯊꯣꯟꯕꯨ ꯃꯈꯨꯔꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯅꯣꯡꯊꯣꯟ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫